Kwatha khunauda mai thakiba yumsing adu mi leinadaba yumni haina CM na phongdokhiba adu yaningde Sanjoy pawasi ngasi nungthil phongkhiba kanglei paki maira pause dagi lokhatchawani hawkhiba February 10 gi ahingda Kwatha khunauda yum thabagi thokdok thokhiba adugi matangda Manipur gi Chief Minister N Biren na mai thakiba yumsing adu mi leinadraba yumni haina phongdokhiba wafamsing adu yaningde haina Kwatha khunaugi Secretary Laisram Sanjoy na phongdokhre Wafam asi ngasi Manipur Press Club ki thangjing hall da pangthokiba pawgi mifam amada mahakna phongdokhibani Sanjoy na makhata na pawmising da hai tha asigi taraga mathoida Kwatha khun gi village chief W Budagi yum mai tharamba thokdok asi yaningde Kwatha khun Manipur gi nongpok thangba sidai da leiba ingna sikna hingjaba pamba khullama ne numit adu da yum mai thare haiduna khunja amana kol tawruktuno khangalakhe madugi matung mafam adu da chalaga yengluba matamda Kulai paiba miyo ahumna yumsing adu mai thaduna leiramba thengnakhe loinana molfai khulgi ningthauna yum mai chakli badu lan maina wairakpadagi chakpo iramgani haina aranba wafam kaya phongdokliba sisu yaningde mahangna makhata na hai thokhiba thokdok asida makhoi soidana yawramgani haibagi chingnaba lei Kwatha khungi manak nakbada molfai amade bongyang khun natana topa khulamata leite Kwatha khunaugi miyoi sing hauji thokliba irang asina maram oiduna khuladu da khunja amata leiba ngamdabadagi Khunjau da puna leiminari haina su phongdokhe